Ahamada Maru Ebapau. Manipur ki MLA Nifuna Prime Minister Narendra Modi da pisin kiba memorandum amada khulai paiba sindagi khulai laukhatnaba separate administration sungai Member Jari Norris Window TV ki Manipur Pau Meeting Tabiri Basingbu Monikasna Samna Taram Nokchari Hosik Pau Sandona Pijari Ngarang Manipur gi chungsin na balengakta yauminariba tongan ba party singi MLA Nifuna Prime Minister Narendra Modi da point taruk yauba memorandum ama pisingkhrei Memorandum aduda MLA singna thamkiba ahanba wafamdi hojik Manipur gi chinga tamgal lonaba mafam singda thokliba irangi thodok sing asi lephan gi hairabadi khulai pariba sing asi mapungfana khulai paihandaba asini hairi tangdu leita ba amadi security gi fibam ama semgat ki hairabadi mapungfana khulai paihandaba asina oigani militant sing amadi lona yadaba mawongda foreign dagi changlakpa force singna pariba khulai sing lokhatpa lonena state machinery dagi munkhiba khulai sing lokhatpa mathaudai Masida Central Security Force na lamdam asida tungkoy na jatkadaba tangdu laytaba fibam ama lakhanaba hena proactive oiba thausil ama changi haiki Lomi singna hingnaba chinjak puthoknaba gidamak labukta thabak suba chatpada khulai paiba militant singna awangba mafamdagi nongmai kaptharakpagi thawong chathari militant singna sizinariba khulai sing asi Military na paiba airshot amadi sniper rifle sing amasung rocket propelled grenade RPG launcher sing yauri ayambana nongmai kapagi thodok sing assist Central Security Force sing mamangda chathai adubu makhoina kaidawngai dasu rek sungtok taude masina maram oiduna miyamna force sing asida thajaba leitre khoina du makhoi gi mathakta pena daba kholaw lawnare hainasi memorandum aduda fongdokhe Forcing deploy tobada Assam Rifles Battalion singi manungda 9, 22 amadi 37 di hojek makhoi leiriba mafam dagi hongdokhiba tangai fadre aduga thajaba yaba force na mahut sinba mathoktari haina thamke Ground rule thugariba militant group singdagi suspension of operation agreement khudakta lokthokpana security force singna makhoida ki halakpa yaurakpada mathau ningthina pangthokpa ngamhangani haike Mirai Baktagi Kutsu Khulai Cameroon Pairaga Changlakhiba Masing Yamle Central Forcing na Makhoiga Ningthina Thengnafam Thoi State Amadi Central Forcing ga Khulai Paiba Militant Singa Tha Hum Hena Leptana Thugaina Duna Thangaina Duna Lakli Militant Singda Kanana Nongmai Amadi Maru Bomb Amasung Cell Bibagi Habasi Thijinba Tangai Fade Natragadi Makhoina Tha Hum Hena Kamdauna Thengnaba Ngamgadoribano Habasi Hangningai Oi Haire ITLF amadi cookies na taliba separate administration karigumba mawong amatada sugya yaroi hainasu Prime Minister da khangankhe memorandum aduda assembly speaker th Satabratana ihan hana sign tawi atay sign tawkiba MLA sing 𝐷𝐿𝐿 th 𝐃𝐒𝐓𝐻 𝐻 Dr S Ranjan 𝐅𝐾 𝐼𝒍 𝐾𝐵 Muhammad Abdul Nasir P Brojan Kongkham Rabindro Dr Usam Deben Sikh Nurul Hassan, th Shanti, M Rameswar, ks Joy Kishan, kh Ragumani, I Nalini Devi, T Robindro, Dr Yumnam Radhesham, MD Acharuddin, Dingalung Gangmai, Laisio Kashing, Janghemlung Panmai, Ramuiba, J Kumosa, Nisikant Sapam, Era, S Rajan, kh Ibomcha, Thangjom Arun Kumar, S Premchandra, L Susindro, th Basanta Kumar, PH Sam, Haina Sain Toba Amayawi. Masi th Ramkumar Oigadra Khangdre, SS Olis, Kasim Basum, Awangbao Newmai, L Rameshwar Maitei Amasung Sapam Kebani, Chief Minister N Biren Masamakti Station Thadokpa Yadabana sign Tawbada Yaude, Kuki MLA Tara Congress ki Manga Amadi Siam Kaidokraga, MLA Humfugi Manung da sign Tawbada, Mari Wali, Makoya Dudi BJP gi MLA Sing th Radhesham Amasung Karam Siam, NPP gi NKSC Amadi, NBF ki Losi Tikoni. Manipur gi tongan ba mafam singda Assam Rifles singda kuki militant singda phone na mating panglapagi mayokta amadi torbung banglada kuki gi mongfam oiba yaroi haiba saruk ama oina ngarang wangkhai kongba lambi gi nakyeta khundari ba miyoi singna kutta maira paiduna kholaw kya lawbaga loinana miyam gi khongcha chatke khongcha aduga mari lenana wangkhai kaithal asangbi nupi maruki secretary Haisnam Surekhan hai hokhiba me ahum dagi hoduna kuki militant singna maitai khunaida khut harakli ba asi ngasi fawbada India ge Prime Minister Narendra Modi na thokliba irang asigi matangda tumina election kiba amadi Manipur ge MLA Minister singna su irang asigi waroshin ama purakna bahona dribasi miyam na pen de haike atuba matamda assembly mifam pangthoktuna irang asiloshin biyo lauri ba asida India government amadi Manipur lengang na tana tasinadaba amadi una usinadriba karigino hanglakle thokli birang asiloshinaba India lengak amadi Manipur lengang na
punna faminaduna wari sanabiu haina fongdorakle. Megi tang humdagi asuk kulina kuki singa maikaiga lan sona dana la ibasida India go megi khoi prime minister na tumina lai thoba singsu tumina lai thoba habase akoi pn tabdagi ngasi akoi nam asi laujabani athuba matamda manipur ki irang se lan se lokchang bio haina khuna laujabani Churachandpur district ke Khumu Jamba Maitai Lekaidagi Maitai Nupi ama haukiba me ahumda kuki khulai paibasingna gang rape tauki haiduna ngarang Bishnupur Women Police Station da wakalakhrei Nupi estan numit aduda mangwonda thokiba thodosing adu ayiba oina police station da pisalaktuna wakatkibani haide wakat jerol aduda tamthiraba thodok asi me ahumgi numidang wairam pung 3 makhairom tarakpada thokibani haide numit asida kuki khulai paibasingna Maitai singna khundariba Khumu Jamba Lekaida changsilaktuna nomai round kaya kaplakpatagi mayumdagi kilometer makhai amarom chelaklaba matung mahapu kuki khulai paiba mioi manga taruna faraba matung tamthina otpagal loinana mahapu rap tokibani haire thodok asigi matangda Bishnupur Women Police Station na zero FIR ama lokhatuna RIMS ki Department of Forensic Toxicology da medical examination tokre Manipur da thokriba irang asina mayum makai thadokuna ningthau khonggi Mangol Nganbi College da changjafom loduna leiriba mioi sing asida Manipur ge tongan ba mioi sing na mating pangduna lakpagum ngasisu Swami Vivekananda Kaina Kumari Imphal branch na mating pangkhrei apun ba loop ningthau khonggi volunteer amana hangliba relief camp asida nupi angang yauna inmet Jani ga ninfu taret leiriba asida blanket singyen thoktuna mating pangbirapagi damak thagat pasu fongdoke Manipur da megi tang ahumdagi tanglop anigi irangda hujik ningthokhongda lanjena ratna aigi maitai isinau singna ningthokhong mangwabi college da hangiba lelike masida lamara barapatagi laga mating kayama pambirari asisu Swami ka Vivekananda Kaina Kumari Manipur Imphal na lakriduna lelike masida mating kayama pambirari Joint Student Coordinating Committee JSCC na thadorakpa jerwal amada lamdam asigi ningtamba ngaknaba hotnabada Anglo Manipuri warda thawai thakraba athauba singbu ningsingba oina jahi khudingi August 12 asi athauba singi numit Patriots Day haina palan tawduna lakli handak jahigi oina su school college khudingmakta athauba singi numit asibu pangthoktuna makhoigi mafamda ikai khumnaba utpa amadi thoram asiga mari leinana leibak ningba isai serengna chingba pangthokpinaba jerwal asina pali Aizol District ke Molungtu Bilsuraba Lalom Sangha Hatpa Maralda Mizoram Police na masagi jahit kuntaret suraba Myanmar digi lanjena rapat nupa mafare farba mioi atugi maming Jongin Thang Kawi hai mahak Myanmar digi ni hojik na relief camp amada leiduna Molungtu kulda low uba yauraga leibani haina police ki senior official amana haide leikidraba Lalom Sangha asi Molungtu village da jahi manga rom dagi leraktuna low uduna leiba misak amani haide Mahang nahokiba July 8 Tuiribang Turel Manakta Leiba Mahaki farm da low uba chakibani low ubagi thabak thoronga mari leinana numit kaya yumda halaktaba yawbana karisu khandana leirakibani haire adum oinamak yumda halaktaba kuiman badagi khunjasna mahaputhi ba horakibani amadi mahaki thawai yawdraba hakjang adu jungle da masaga makokta tokai taduna pumlaga leiramba thengnarakibani haire thodok asiga mari leinana so motu murder case ama Kulikon Police Station da forensic report amadi postmortem examination report fanglaba matung register tawkhre hari hujik loshilakpada maroiba paw amhana pijari Manipur gi MLA Nimfuna Prime Minister Narendra Modi da pisin kiba memorandum amada khulai paiba sindagi khulai lokhanaba separate administration sugya yahandana ba wakat khre Hoziki oinadi North East Window TV na pijaba Manipuri paw matang isa loisinjari mayambu amukana khurumjari